ꯐꯣꯛꯇꯦꯜ ꯃꯅꯤꯄꯨꯔꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯃꯆꯥ, ꯄꯥꯎꯔꯧꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯄꯨꯖꯔꯛꯀꯦ ꯑꯃꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯚꯨꯠꯀꯤ ꯊꯧꯖꯥꯜ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯕ ꯅꯨꯄꯥ ꯑꯍꯨꯝꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯧꯁꯤꯡ ꯁꯤꯡꯉꯤ, ꯊꯃꯣꯏ ꯁꯦꯡꯉꯤ, ꯃꯊꯧꯅꯥ ꯂꯩ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯅꯤꯡꯊꯧ ꯈꯜꯂꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯃꯈꯣꯏꯒꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯈꯪꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯀꯧꯈꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ, ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯊꯧꯅꯥ ꯑꯩ ꯈꯪꯏ꯫ ꯍꯟꯗꯛ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤ ꯅꯈꯣꯏ ꯑꯍꯨꯝꯅ ꯃꯥꯏꯊꯤꯕ ꯄꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯉꯝꯕꯗ ꯅꯈꯣꯏ ꯑꯍꯨꯝꯗ ꯑꯩꯒꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯕꯨ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯟꯒꯅꯤ"꯫ ꯅꯤꯡꯊꯧꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯍꯔꯥꯎꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯅꯤꯡꯊꯧꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯟ ꯂꯣꯏꯔꯕ ꯃꯇꯝꯗꯗꯤ ꯅꯤꯡꯊꯧꯗꯨ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯇ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯤꯡꯊꯧꯒ ꯈꯠꯅꯕꯗꯒꯤ ꯃꯔꯩꯕꯥꯛ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯂꯥꯛꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯔꯩꯕꯥꯛ ꯊꯥꯗꯣꯛꯇꯨꯅ ꯎꯃꯪ ꯐꯥꯎꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯇꯥꯈꯤꯗꯨꯅ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯑꯍꯤꯡ ꯌꯥꯔꯦꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯑꯅꯤ ꯑꯃꯅ ꯇꯨꯝꯂꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯍꯥ ꯑꯣꯏꯕꯗꯨꯅ ꯃꯈꯣꯏꯕꯨ ꯁꯪꯉꯤ꯫ ꯅꯍꯥ ꯑꯣꯏꯕꯗꯨꯅ ꯑꯁꯨꯝ ꯇꯨꯝꯗꯅ ꯁꯨꯝ ꯁꯪꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯣꯡꯌꯥꯏ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯚꯨꯠ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯚꯨꯠꯇꯨꯅ ꯅꯍꯥꯗꯨꯗ ꯁꯦꯡꯒꯥꯎ ꯑꯃ ꯄꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯁꯦ, ꯁꯦꯡꯒꯥꯎ ꯁꯤꯜꯂꯣ꯫ ꯃꯁꯤꯗꯒꯤ ꯅꯪꯅ ꯂꯧꯊꯣꯛꯅꯤꯡꯕ ꯁꯦꯜ ꯂꯧꯊꯣꯛꯎ꯫ ꯂꯧꯊꯣꯛꯄꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ꯫ ꯑꯗꯨꯒ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯚꯨꯠ ꯑꯗꯨ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯇꯨꯝꯂꯝꯕ ꯅꯨꯄꯥ ꯑꯅꯤꯅ ꯍꯧꯒꯠꯂꯛꯄꯗ ꯚꯨꯠ ꯊꯦꯡꯅꯔꯨꯕ ꯅꯍꯥ ꯑꯗꯨꯅ ꯍꯥꯏꯗꯣꯛꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯌꯥꯏꯃꯗꯨꯅ ꯁꯪꯂꯒ ꯑꯍꯜꯒ ꯅꯍꯥ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯏꯕ ꯅꯨꯄꯥꯗꯨꯒ ꯇꯨꯝꯃꯤ꯫ ꯉꯔꯥꯡꯒꯨꯝꯅ ꯅꯣꯡꯌꯥꯏ ꯍꯦꯛ ꯌꯧꯔꯛꯄꯗ ꯉꯁꯤꯁꯨ ꯚꯨꯠ ꯑꯗꯨ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯁꯪꯂꯤꯕ ꯅꯨꯄꯥꯗꯨꯗ ꯈꯨꯠꯂꯥꯏ ꯑꯃ ꯄꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯗ ꯍꯦꯛ ꯌꯦꯡꯕꯗ ꯎꯅꯤꯡꯕ ꯄꯨꯝꯅꯃꯛ ꯎꯕ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯚꯨꯠ ꯑꯗꯨ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯇꯨꯝꯂꯝꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯚꯨꯠ ꯊꯦꯡꯅꯔꯨꯕ ꯃꯤꯗꯨꯅ ꯊꯧꯗꯣꯛꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯂꯦ꯫ ꯃꯊꯪꯒꯤ ꯑꯍꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯕꯗꯨꯅ ꯁꯪꯂꯒ ꯅꯍꯥ ꯑꯅꯤꯗꯨ ꯇꯨꯝꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯁꯨ ꯚꯨꯠ ꯑꯗꯨ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯁꯟ ꯃꯆꯤꯅ ꯁꯥꯕ ꯁꯤꯡꯒꯥ ꯑꯃ ꯄꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯤꯡꯒꯥ ꯑꯁꯤꯅ ꯍꯦꯛ ꯈꯣꯡꯕꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯇꯤꯜꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯋꯥꯐꯝ ꯑꯁꯦ ꯀꯅꯥꯗꯁꯨ ꯇꯝꯂꯣꯏꯗꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯚꯨꯠ ꯑꯗꯨ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯚꯨꯠ ꯑꯗꯨꯅ ꯑꯁꯨꯝꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯅꯣꯡꯉꯥꯜꯂꯒ ꯑꯍꯜ ꯑꯗꯨꯅ ꯃꯔꯨꯞ ꯅꯍꯥ ꯑꯅꯤꯗꯨꯗ ꯋꯥꯐꯝ ꯑꯗꯨ ꯇꯝꯊꯣꯛꯂꯦ꯫ ꯚꯨꯠꯅ ꯄꯤꯔꯝꯕ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯠꯂꯥꯏ ꯑꯍꯨꯝꯗꯨ ꯄꯨꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯋꯥꯡ ꯄꯥꯡꯅ ꯈꯣꯡꯁꯥꯜꯂꯛꯂꯦ꯫ ꯈꯔ ꯆꯠꯂꯒ ꯃꯇꯥ ꯆꯥꯕ ꯃꯐꯝ ꯌꯦꯡꯂꯒ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯡꯒꯥꯎꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯐꯖꯔꯕ ꯀꯣꯅꯨꯡ ꯑꯃ ꯁꯥꯔꯦ꯫ ꯑꯗꯨꯒ ꯃꯤꯅꯥꯏ ꯃꯤꯁꯜꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯔꯛꯄ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯆꯥꯛ ꯀꯧꯔꯦ꯫ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯆꯥꯛ ꯆꯥꯕ ꯂꯥꯛꯈꯤꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯡꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯑꯩꯒꯤ ꯏꯄꯥꯅ ꯇꯥꯟꯊꯣꯛꯈꯤꯕ ꯅꯨꯄꯥ ꯑꯍꯨꯝꯁꯤꯅ ꯑꯁꯨꯛ ꯊꯨꯅ ꯏꯅꯥꯛ ꯈꯨꯟꯈꯤꯕꯁꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ"꯫ ꯃꯁꯤ ꯈꯜꯂꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯃꯨꯛ ꯀꯣꯅꯨꯡꯗ ꯆꯥꯛ ꯀꯧꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯁꯥꯗ ꯈꯨꯠꯂꯥꯏ ꯑꯍꯨꯝꯈꯛ ꯏꯊꯥ ꯊꯥꯗꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯤ,
ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯁꯣꯏꯗꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯇꯥꯏ꯫ ꯑꯗꯨꯅꯅꯦ ꯃꯣꯏꯅ ꯈꯨꯠꯂꯥꯏꯁꯦ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇ꯭ꯔꯤꯕꯁꯦ꯫ ꯑꯗꯨꯅꯗꯤ ꯑꯩ ꯃꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯦ ꯂꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯨꯞꯅ ꯍꯤꯞꯅꯗꯨꯅ ꯄꯣꯊꯥꯔꯤꯉꯩꯗ ꯆꯞ ꯃꯥꯟꯅꯕ ꯑꯍꯨꯝꯈꯛ ꯁꯥꯔꯒ ꯊꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯁꯦꯡꯕꯗꯨꯅ ꯃꯍꯥꯛꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯦ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯁꯨ ꯃꯆꯥꯅꯨꯄꯤꯁꯨ ꯃꯤꯅꯥꯏ ꯃꯤꯁꯜꯁꯤꯡꯁꯨ ꯃꯈꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯉꯛꯂꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯅꯤꯡꯕꯇ ꯎꯕ ꯉꯝꯕ ꯈꯨꯠꯂꯥꯏꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯕꯗ ꯃꯍꯨꯠ ꯁꯤꯟꯗꯣꯛꯈ꯭ꯔꯕꯅꯤꯅ ꯑꯃꯠꯇ ꯎꯗ꯭ꯔꯦ꯫ ꯁꯤꯡꯒꯥꯗꯨ ꯑꯃꯨꯛ ꯄꯥꯏꯈꯠꯇꯨꯅ ꯈꯣꯡꯂꯨꯕꯗꯁꯨ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ꯫ ꯇꯟꯖꯥꯁꯤꯗ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯇꯞ ꯇꯥꯅ ꯐꯨꯍꯜꯂꯒ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯂꯝꯕꯤ ꯀꯥꯏꯅꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯈ꯭ꯔꯦ꯫ ꯃꯈꯥ ꯄꯥꯡꯅ ꯆꯠꯈꯤꯕ ꯅꯍꯥ ꯑꯗꯨꯅ ꯅꯨꯃꯤꯠ ꯇꯥꯊꯣꯛꯈꯤꯕꯗꯒꯤ ꯍꯩꯕꯤ ꯃꯈꯣꯡ ꯑꯃꯗ ꯂꯦꯛꯅꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯆꯥꯛ ꯂꯥꯝꯃꯜꯂꯗꯨꯅ ꯄꯥꯜꯂꯤꯕ ꯍꯩꯕꯤ ꯑꯗꯨ ꯑꯃ ꯍꯦꯛꯂꯒ ꯀꯣꯛ ꯍꯦꯛ ꯆꯥꯊꯣꯛꯂꯨꯔꯦ꯫ ꯍꯩꯕꯤ ꯑꯗꯨ ꯆꯥꯔꯨꯕꯗ ꯅꯍꯥ ꯑꯗꯨꯒꯤ ꯃꯅꯥꯇꯣꯟꯗꯨ ꯑꯁꯨꯝ ꯁꯥꯡꯗꯣꯔꯛꯂꯤ꯫ ꯃꯅꯥꯇꯣꯟꯗꯨ ꯊꯤꯡꯕ ꯌꯥꯗꯅ ꯖꯤꯔꯤ ꯖꯤꯔꯤ ꯁꯥꯡꯗꯣꯔꯛꯄꯅ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯈꯤꯕ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯈ꯭ꯔꯦ꯫ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯅꯥꯇꯣꯟꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯄꯗ ꯍꯩꯕꯤ ꯃꯈꯣꯡꯗ ꯅꯨꯄꯥ ꯑꯃ ꯃꯅꯥꯇꯣꯟ ꯁꯥꯡꯗꯣꯛꯈꯤꯕꯗꯒꯤ ꯑꯔꯨꯝꯕ ꯑꯃꯗꯤ ꯑꯅꯥꯕ ꯃꯩꯆꯥꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏꯗ ꯑꯣꯟꯊꯣꯏꯅ ꯈꯥꯡꯂꯝꯕ ꯑꯗꯨ ꯊꯦꯡꯅꯔꯨꯔꯦ꯫ ꯃꯊꯪ ꯍꯪꯅꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯅꯍꯥꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨꯃ ꯃꯈꯣꯏ ꯍꯩꯕꯤ ꯃꯈꯣꯡꯗ ꯑꯗꯨꯃꯛ ꯂꯦꯛꯂꯦ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯛꯄꯗ ꯍꯥꯟꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯊꯦꯡꯅꯈꯤꯕ ꯚꯨꯠꯇꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯔꯛꯂꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯚꯨꯠꯅ ꯃꯅꯥꯇꯣꯟ ꯁꯥꯡꯗꯣꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯩꯕꯤ ꯑꯀꯪꯕ ꯃꯆꯦꯠ ꯑꯃ ꯄꯤꯖꯕꯗꯒꯤ ꯃꯅꯥꯇꯣꯟ ꯑꯁꯥꯡꯕ ꯑꯗꯨ ꯑꯁꯨꯝ ꯇꯦꯟꯁꯤꯟꯈꯤꯗꯨꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯄꯣꯞ ꯇꯥꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯍꯔꯥꯎꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯚꯨꯠ ꯑꯗꯨꯗ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯗꯨꯅ ꯈꯪꯍꯜꯂꯦ꯫ ꯚꯨꯠꯅ ꯇꯥꯛꯄ ꯃꯇꯨꯡ ꯏꯟꯅ ꯍꯩꯕꯤ ꯑꯁꯪꯕ ꯈꯔꯒ ꯑꯀꯪꯕ ꯈꯔꯒ ꯄꯨꯔꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯦ꯫ ꯀꯣꯅꯨꯡ ꯃꯌꯥ ꯌꯧꯔꯕꯗ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯌꯨꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯒꯤ ꯆꯥꯛ ꯊꯣꯡꯕ ꯅꯨꯄꯥ ꯑꯃꯗ ꯂꯣꯟꯅ ꯉꯥꯡꯅꯔꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯆꯥꯛꯂꯨꯛꯇ ꯃꯁꯛ ꯎꯍꯟꯗꯅ ꯍꯩꯕꯤ ꯑꯁꯪꯕ ꯃꯆꯦꯠ ꯑꯃ ꯍꯥꯞꯆꯤꯜꯍꯜꯂꯦ꯫ ꯍꯩꯕꯤ ꯑꯁꯪꯕ ꯃꯆꯦꯠ ꯑꯃ ꯌꯥꯎꯈꯤꯕ ꯆꯥꯛ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯃꯅꯥꯇꯣꯟꯗꯨ ꯈꯪꯍꯧꯗꯅ ꯄꯪꯁꯥꯡꯗ ꯁꯥꯡꯗꯣꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯅꯥꯇꯣꯟ ꯁꯥꯡꯗꯣꯔꯛꯄꯒꯤ ꯑꯅꯥꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯌꯣ ꯑꯌꯣ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯎ ꯑꯁꯤ ꯂꯩꯕꯥꯛ ꯄꯨꯝꯕ ꯇꯥꯅꯔꯦ꯫ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯑꯁꯨꯝꯅ ꯂꯥꯎꯊꯣꯔꯛꯏ, "ꯅꯥꯇꯣꯟ ꯁꯥꯡꯗꯣꯛꯄꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯂꯩꯅꯥ ꯑꯁꯤꯕꯨ ꯂꯥꯌꯦꯡꯗꯨꯅ ꯐꯍꯟꯕ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯔꯛꯄ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯇꯥꯟꯅꯔꯒ ꯅꯍꯥ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯣꯏꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯑꯅꯥꯕ ꯂꯥꯌꯦꯡꯂꯨꯅꯕ ꯊꯥꯈ꯭ꯔꯦ꯫ ꯅꯍꯥ ꯑꯁꯤꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯅꯆꯥ ꯏꯕꯦꯝꯃꯒꯤ ꯑꯅꯥꯕꯁꯤ ꯂꯥꯏꯕꯛ ꯆꯥꯡ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ"꯫ ꯅꯤꯡꯊꯧꯗꯨ ꯍꯔꯥꯎꯅ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯕꯤꯌꯨ ꯑꯣꯖꯥ ꯃꯥꯏꯕ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯥꯏꯕ ꯐꯅ ꯌꯥꯝꯅ ꯂꯥꯛꯇꯨꯅ ꯌꯦꯡꯈ꯭ꯔꯕꯅꯤ, ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯗꯦ꯫ ꯑꯩꯒꯤꯗꯤ ꯏꯆꯥ ꯃꯊꯟꯇꯅꯤ, ꯑꯩꯅ ꯃꯥꯕꯨ ꯏꯆꯥꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯃꯛ ꯁꯛꯇꯨꯅ ꯌꯣꯛꯆꯔꯛꯄꯅꯤ꯫ ꯃꯥꯅ ꯃꯥꯡꯈ꯭ꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯗꯤ ꯂꯣꯏꯔꯦꯗꯣ꯫ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯑꯣꯖꯥꯅ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯒꯤ ꯂꯥꯌꯦꯡꯕ ꯍꯧꯔꯦ꯫ ꯅꯍꯥ ꯃꯥꯏꯕꯅ ꯃꯥꯏꯕꯒꯤ ꯍꯧꯅꯕꯤ ꯈꯌꯣꯝ ꯂꯥꯛꯄ, ꯆꯕꯥꯟ ꯊꯥꯕꯅꯆꯤꯡꯕ ꯇꯧꯔꯦ꯫ ꯃꯗꯨꯗꯁꯨ ꯑꯅꯥꯕꯁꯤ ꯐꯕ ꯉꯝꯗ꯭ꯔꯦ꯫ ꯅꯍꯥ ꯃꯥꯏꯕꯗꯨꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯅꯆꯥ ꯏꯕꯦꯝꯃꯒꯤꯁꯤ ꯌꯥꯝꯅ ꯂꯨꯕ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯄꯥꯛ ꯐꯧ ꯍꯥꯏꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯏꯕꯦꯝꯃꯅ ꯃꯤꯅꯝ ꯁꯣꯔꯤ ꯇꯧꯗꯨꯅ ꯃꯤꯒꯤ ꯃꯄꯣꯠ ꯈꯔ ꯂꯧꯔꯨꯔ ꯃꯥꯜꯂꯦ꯫ ꯃꯗꯨꯒꯤ ꯂꯪꯖꯔꯨꯕ ꯃꯔꯥꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ
ꯑꯅꯥꯕ ꯑꯁꯤ ꯐꯕ ꯌꯥꯔꯔꯣꯏ꯫ ꯃꯥꯏꯕꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯥꯅ ꯂꯧꯔꯨꯕ ꯃꯤꯇ꯭ꯔꯪꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯣꯏꯅ ꯄꯤꯊꯣꯔꯛꯂꯤ꯫ ꯃꯗꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯁꯥꯔꯤꯕ ꯅꯍꯥ ꯑꯗꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯍꯤꯗꯥꯛꯀꯤ ꯃꯑꯣꯡꯗ ꯍꯩꯕꯤ ꯑꯀꯪꯕ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯖꯔꯦ꯫ ꯃꯗꯨ ꯍꯦꯛ ꯆꯥꯕꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯁꯥꯡꯂꯝꯕ ꯃꯅꯥꯇꯣꯟꯗꯨ ꯑꯁꯨꯝ ꯇꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯑꯗꯨ ꯀꯥꯏꯗꯅ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝ ꯑꯊꯧ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯅꯤꯡꯊꯧꯗ ꯃꯈꯣꯏꯒꯤ ꯃꯁꯛ ꯇꯥꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯁꯛ ꯇꯥꯛꯂꯕ ꯃꯇꯨꯡꯗ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯃꯊꯨꯝ ꯑꯃꯠꯇ ꯂꯧꯗꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯀꯣꯏꯕ ꯆꯠꯈꯤ꯫ ꯑꯔꯥꯟꯕ ꯊꯕꯛꯀꯤ ꯃꯍꯩꯗꯤ ꯑꯋꯥꯕ ꯏꯀꯥꯏꯕ ꯅꯪꯕ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯗꯦ ꯍꯥꯏꯕꯒꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯥꯅ ꯇꯧꯔꯨꯕ ꯐꯠꯇꯕ ꯊꯕꯛꯀꯤꯗꯃꯛꯇ ꯑꯋꯥꯕ ꯑꯃꯗꯤ ꯆꯣꯞꯄ ꯅꯪꯈꯤ꯫